Hauzik lamdam asida thokliba irang ase lakshinaba honabada media gi thodang aduki matik chawi maram aduna media house na Ashengba Marik Chumba Pao Khanglaba Matung Khaktada Pao Phongbiyu HAINA Manipuri Chief Minister NONGTHOMBAM Biren appeal TOURAKLI Nitai pa chuthekta leiba thambal sanglenda Bharatiya Janata Yuba Morchana sinduna pangthokiba Yuba Sammelangi thoram amada wafam ase phongdokladuna mahana makhatana hai Manipura NRC chanhanba pamba party na kanano NRC Chana hanba pamdaba party na kanano haibak ngaside miyamda mayek sengna khanghanba mathok tai me ahumdagi haukiba irang asina maram oiraga matam khara chawkat thorangi thabak thoram seng lepkhe Manipur gi puwarida asigumba luraba tangka kaya lakhidaba nate asigumlaba chiraba tanfam asida Manipur gi naha amade maira paibi ima singna lawkiba thodang kaya adu mamal naiban nate irang asida print amadi electronic media na lawriba thodang ase aduki matik chawi Pao Phongba matamda phonggadoriba Pao aduna law and order da akaiba pirakadaba leirabadi Pao adu yariba makai neutralize tawraga phongbiyu Manipura thokliba irang asigi matangda India gi Prime Minister Narendra Modi na Parliament mifamda thamkiba wafam miyamna munna khangba watpagi mami chawna tai hauzik thokliba irang asida Prime Minister na wafam amata phongdokide haina miyamna lana uriba ase laibak thibani Manipura hauzik thokliba irang asi hek haurakpadagi ngasi faubada BJP lengak na tawkiba afaba pumnamak nathaiduna thamlaga lengak ase mingchat thianaba honarakliba ase poloida achumbana mai pai haibadu ningsingba chummi BJP na lengak hek pairakpadagi ngasi faubada Manipur miyamgi interest thabak tawduna lakli lamdam asida leiminari ba yalhaw furup singi thamoi shokpa yaba thabak ama fauba tawdre thabak ama tawba matamda miwang angbinaba mi wate aina thabak ama tawramdaida mina ngangba wa asum taduna leirabade thabak adu pangthokpa ngamloi afaba suggestion pirakpadadi taba yai adubu aina tawgadawriba thabak ase landra chumbra haibase aigi conscience na lepchagadabane aranba yumfam yawdaba propaganda kaya sandokchuna miyoi kharana lengak asigi mingcha thiannaba kana honarakliba asida miyamna thajabigano Manipur nungsibadi saraga Manipur thugaiba pamba mi yamna lei haibase kaubiganu hainasu mahana phongdokhe ngasigi thoram aduda BJP Manipur Pradesh ke President A Sarda Power Minister Thongam Bishwajit BJP Manipur Pradesh ke Vice President Nongthombam Nimbas BJP Manipur amadi Nagaland ke General Secretary Ave Kumar Giri BJYM Secretary Inthaujam Nopok Kanmasu Sarbyakhe Honorable Prime Minister na Honorable Even Home Minister message na tauraga lay mo ni NRC ki ahan step biometric logo bito khando pa hore fencing khab hore FMR scrap ka hore kani pa mi ke NRC chana ni na full all India ki na tawne na law che Bharatiya Janata Party chana ni na law na kanano Congress ki law Sigi khakta sigi point je kadang hai bada Manipur prada khubna Congress ka law boy ko ta hoga BJP ka tira kadoi sigi point je khaman badu ne pele bato kan je mayam message ki badu ne plaza anga ire bale kono wapon garje thamjaraga ai mayam punama ngasi tara puni se tum macha ba thina dum se laibak kan bagi politics ne ai ge kan ki late laibak le ka nai le bele laibak le je ko le be aduna leba kan bagi zati kan bagi politics ni akoi punna ma toina mana minase yang serious hoina yang munna khalakan aikoi bharot ki pradhan mantri na youth da focus tauba karam ba khumthang thangi hargadi politics ta yango masi naha oiraba chahi yamdriba kaya ama mahaki adugumba council of ministers marakta naha natani man hapis youths natani adege mo women youth amadi women da focus tarkaga hana oiramba chahi yamaba singi mahutta naha sin sinjala ini youth sin da focus taw